Hello everyone, welcome back to my YouTube channel. The Evergreen Flower School Thoubal Ningombam Thoubal annual song recitation and quiz competition gi manung channa mayang ngak nungaina pothana ba haiduna class 7 da tambi Nishila Asem na magi phajara dance kara khudol tamki hariba tungi asa leiriba angang asina tawriba magi nithi raba dance asi mayam royo phawdang yeminasi amadi tungda mai papu oi nabagi damok mayam nasu mahaku puning thogat piu